फ्रेंड्स ngasi gi video si stobox karino WCRU ga stobox ka kari mari le WCRU zone bagi damakta Soulbound ID compulsory mathau tai haibagi maram karigino asigi matangda asigi update asigi matangda nasa nasa gi apply na su matam leiringe da phom tormani haina khalli फ्रेंड्स ngasi iboris ki member ama oina crypto unit ki project asi da investment tauke hairagadi isa isa gi account ta login tawraga newsletter da lakpa update khuding ma nakoi pabiu aduga karing khangdaba leiragadi kyan tadaba leiragadi upline ga tanabiu ahan badai khoi asi khangnaba tawsi WCRU gi damakta STO gi kari mathau taribno sida samna hairagadi ngasi aikhoina investment tawduna aikhoi gi khutta leiriba WCRU asi kadai degi lakpno aikhoina WCRU degi lakadaba profit adu bank ta transfer tawrpa matamda bank da asimadi soidan hanglakani asigi paisa asi kadai degi lakpano matam maduda aikhoi gi paukhum kari lei friends ngasi su ichini naw singna video jengba matamda skip tawraga video jengi important update khuding mak miss tawroge hairagadi video complete jengbiu ngasi manipur gi manungda iboris amadi crypto unit ta investment tawkibasi india da manipur state na khwaidagi masing yam ngasi gi video si jengbiraba ichini naw singsu crypto unit ta investment tawki hairagadi ngasi gi video si ichini naw singi important video yaragadi video si bu khwai myam da share tobiu friends ngasi phawda ana onobu project kya ama lakhibani adumupu thoina important oidabna adugi update adu pikhidabani yaragadi mayamsu isa isa gi account daily login tawraga newsletter da lakpa update khudingma pabiu aduna tragana upline ga contact ta lebiu friends WCRU na STO changbagi matangda mamangdagi update kaya ama lakrabani adumupu STO tawbagi damakta process kaya ama complete tawba mathau tai WCRU gi STO complete tawbagi damakta stobox company ga collaboration tawbani chini naw singna WCRU hold tawri hairagadi WCRU hold tawba mipum khudingma STO gi certificate hairabasu license hairabasu ID hairabasu aikhoi punamakki oina mathau tai aikhoi gi STO tawba matamda aikhoi gi STO tawbada adugi supporting gi damakta stobox company ga collaboration tawkhibani aikhoi stobox company gi Soulbound ID asi lobagi damakta one time gi oina amount khara pay tawraga ID asi lawjagadabni ahan ba round 15 February phawbagi oina hangkhibani adumupu aikhoi gi damakta community gi maiki dagi 28 February phawba date asi extend tawkhrabani ID asi lawdaba jadi haiduna mamangdana update tawkhrabani yaragadi 28 February gi manungda ID asi labi ho aduga friends ngasi aikhoina ID lobaga loinana SBT token bonus oina phangi stage ki matungina bonus tasu khara khara tawna mayeng tarakani ahan ba stage ta tawragadi asida bonus ki su benefit lobiu friends hojik makha taba video si Dr. Linda gi webinar da kari haikiba asi mayam su jengbiu Howzik Soulbound habase karigidamakta sikise maru yamna oribase karigidamakta no karigidamakta ikoina sidaisida focus tawduna thabak tawgodoribano aduga ꯑꯩꯈꯣꯏꯅ ꯁꯤꯒꯤꯁꯦ ꯕ꯭ꯂꯣꯛꯆꯦꯟ ꯕꯤꯠꯀꯣꯏꯟꯒꯤ ꯃꯇꯥꯡꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯔꯝꯕ ꯃꯑꯣꯡꯗ ꯏꯃꯔꯁ ꯇꯧꯗꯨꯅ ꯁꯤꯒꯤ ꯀ꯭ꯔꯤꯞꯇꯣ ꯏꯟꯗꯁꯇ꯭ꯔꯤꯁꯤꯗ ꯆꯪꯁꯤꯟꯕ ꯌꯥꯒꯗꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯒꯤꯁꯦ ꯁꯦꯟꯇ꯭ꯔꯦꯂꯥꯏꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯆꯪꯒꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯗꯨꯅꯤ ꯈꯪꯃꯤꯟꯅꯒꯗꯣꯔꯤꯕꯁꯦ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯁꯤꯒꯤꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯅꯤꯡꯕ ꯀ꯭ꯔꯤꯞꯇꯣ ꯌꯨꯅꯤꯠ ꯑꯃꯁꯨꯡ STOꯒꯤ ꯃꯇꯥꯡ STO ꯇꯣꯀꯟꯒꯤ ꯃꯇꯥꯡꯗ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ Soulbound ID ꯁꯦ ꯂꯩꯕ ꯗꯔꯀꯥꯔ ꯑꯣꯏ ꯔꯤꯒꯨꯂꯦꯁꯟꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ MLCI ꯒꯤ ꯔꯤꯛꯁ ꯑꯃꯁꯨꯡ STOꯒꯤ ꯁꯦ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ Soulbound token ꯁꯦ ꯂꯩꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯗꯨꯅꯤ ꯆꯨꯝꯅꯗꯪꯒꯤ ꯑꯩꯈꯣꯏꯒꯤ STO ꯀ꯭ꯔꯤꯞꯇꯣ ꯌꯨꯅꯤꯠꯀꯤꯗꯃꯛꯇ ꯅꯠꯇꯦ ꯇꯨꯡꯗꯁꯨ ꯑꯩꯈꯣꯏꯅ STO ꯁꯦ ꯆꯪꯂꯛꯄ ꯃꯇꯝꯗ ꯁ꯭ꯇꯣꯛꯕꯣꯛꯁꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯀ꯭ꯂꯥꯏꯟꯁ ꯀꯌꯥ ꯑꯃ ꯗꯤꯀ꯭ꯂꯥꯏꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤꯁꯦ ꯐꯪꯕ ꯑꯅꯧꯕ ꯀ꯭ꯂꯥꯏꯟ ꯑꯃ ꯑꯦꯁꯥꯏꯟ ꯇꯧꯗꯨꯅ ꯑꯇꯣꯞꯄ ꯀꯝꯄꯅꯤ ꯑꯃꯗ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯁꯥꯏꯀꯜ ꯑꯇꯣꯞꯄ ꯆꯪꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯤꯒꯤ Soulbound tokenꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ STO crypto unitꯀ ꯂꯣꯏꯅ ꯑꯇꯣꯞꯄ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯇꯣꯛꯕꯣꯛꯁꯇ ꯂꯩꯕ ꯑꯇꯣꯞꯄ STO ꯁꯤꯡꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯌꯥꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯚꯦꯜ ꯇꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯄꯥꯁꯄꯣꯔꯠ ꯗꯔꯀꯥꯔ ꯂꯩ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯀꯟꯇ꯭ꯔꯤ ꯑꯇꯣꯞꯄ ꯑꯃꯗ ꯆꯪꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯚꯤꯖꯥ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯒꯤꯁꯤꯗꯁꯨ Soulbound ID ꯁꯦ ꯗꯔꯀꯥꯔ ꯑꯣꯏ
ꯑꯩꯈꯣꯏꯗ aspect ꯑꯇꯩ ꯂꯩꯇꯦ ꯀꯔꯝ ꯍꯥꯏꯅ ꯂꯩꯒꯗꯒꯦ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯔꯝ ꯍꯥꯏꯅ participate ꯇꯧꯒꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯗꯨ soulb.id ꯁꯤꯗ ꯆꯪꯕꯤꯌꯨ ꯑꯩꯈꯣꯏ ꯋꯦꯕꯁꯥꯏꯠꯇ ꯑꯞꯗꯦꯠ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ credit investors ꯀꯌꯥ ꯑꯃꯒꯤ ꯂꯩꯔꯕꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯕ ꯌꯨꯅꯥꯏꯇꯦड ꯁ꯭ꯇꯦꯠꯁꯇ ꯑꯣꯏꯒꯦꯔꯥ ꯑꯦꯁꯤꯌꯥꯗ ꯑꯣꯏꯒꯦꯔꯥ ꯖꯄꯥꯟꯗ ꯑꯣꯏꯒꯦꯔꯥ ꯀꯣꯔꯤꯌꯥꯗ ꯌꯨꯅꯥꯏꯇꯦड ꯀꯤꯡꯗꯝꯗ ꯑꯣꯏꯒꯦꯔꯥ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯃꯈꯜ ꯀꯌꯥꯒꯤ investors ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯁꯤ $1 million ꯇꯪꯈꯥꯏ ꯑꯃ ꯍꯦꯟꯅ invest ꯇꯧꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤ communityꯁꯤꯗ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯒ꯭ꯌꯥꯟ ꯇꯥꯒꯗꯧꯕ ꯍꯥꯏꯇꯥꯔꯒꯗꯤ personal ID ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ personal ID plus ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ soulbound tokenꯗ ꯂꯩ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ participate ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯁꯤꯅꯤ soulbound tokenꯒꯤ ꯃꯇꯥꯡꯗ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯅ ꯍꯥꯟꯅ ꯃꯃꯥꯡꯒꯤ webinarꯗ ꯍꯥꯏꯖꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ soulbound tokenꯗ ꯀꯔꯤꯒꯤꯗꯃꯛꯇ ꯌꯥꯎꯕ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯅꯣ ꯏꯍꯥꯟ ꯍꯥꯟꯅ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤꯁꯦ soulbound tokensꯇ wari saba natragana ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ tokens ꯑꯇꯩ ꯀꯌꯥ ꯑꯃ ꯂꯩ ꯇꯥꯔꯒꯁꯨ ꯑꯗꯨꯒꯤꯗꯣ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯁꯤꯡꯗ ꯌꯣꯟꯕ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯂꯩ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯇꯨꯡꯗ ꯑꯩꯈꯣꯏꯒꯤ soulbound ID ꯁꯦ ꯀꯔꯝ ꯍꯥꯏꯅ ꯐꯪꯒꯗꯧꯕꯅꯣ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤ ꯇꯣꯀꯟꯁꯤꯡ ꯂꯩꯒꯗꯧꯕꯅꯤ token ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯀꯅꯥꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯣꯝ ꯈꯨꯗꯤꯡꯃꯛ token ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯕꯣꯅꯁꯁꯦ 100% ꯐꯥꯎꯕ ꯁꯤꯒꯤ tokenꯁꯦ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ soulbound ID ꯁꯤꯗ convert ꯇꯧꯗꯨꯅ crypto unit SEO tokensꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯨꯡꯗ ꯍꯥꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯇꯣꯞꯄꯗ ꯌꯣꯟꯒꯦ ꯍꯥꯏꯕ ꯃꯇꯝꯗ 99% ꯑꯃꯗꯤ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯑꯩꯈꯣꯏꯅ ꯁꯤꯏꯍꯥꯟ ꯍꯥꯟꯕꯗ ꯒ꯭ꯌꯥꯟ ꯇꯥꯔꯝꯗ ꯇꯥꯔꯒꯁꯨ ꯀꯣꯟꯅ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯅꯤ ꯁꯤꯒꯤꯁꯦ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯃꯅꯤ ꯃꯐꯝ ꯑꯃꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯤꯒꯤꯁꯤꯗ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯗꯣꯝꯒꯤꯗꯃꯛꯇ ꯀꯔꯤ ꯈꯨꯗꯣꯡꯆꯥꯕ ꯄꯨꯔꯛꯂꯤꯕꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ utility token soulboundꯒꯤꯗ ꯁꯤꯖꯤꯟꯅꯔꯤꯕ ꯑꯃꯁꯨꯡ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ payment ꯂꯩꯔꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ identityꯁꯤꯡꯁꯦ ꯐꯪꯅꯕꯒꯤꯗꯃꯛꯇ soulbound token ꯁꯤꯗ ꯂꯩꯕꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯑꯆꯧꯕ potentials ꯀꯌꯥ ꯑꯃ ꯃꯦꯟꯇꯦꯂꯦꯟꯗꯒꯤꯁꯨ ꯂꯩꯔꯤ ꯆꯨꯝꯅꯗꯪꯒꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤꯁꯦ ꯋꯦꯕꯤꯅꯥꯔꯗꯪ ꯁꯤꯌꯔ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕꯗ ꯌꯥꯎꯗ ꯌꯥꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯌꯥꯎꯗꯨꯅ ꯂꯩꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯚꯦꯔꯤꯐꯥꯏ ꯇꯧꯕ ꯈꯛꯇꯅꯤ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯒꯗꯤ identityꯁꯤꯅꯤ identityꯁꯦ ꯀꯔꯤꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯁꯤꯒꯤꯁꯤꯅ show ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ SEO environmentꯁꯤꯗ ꯆꯪꯁꯤꯟꯅꯕꯒꯤꯗꯃꯛꯇ SOULB identityꯁꯤ ꯗꯔꯀꯥꯔ ꯑꯣꯏ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯒꯤ amount security tokenꯁꯦ ꯑꯃ ꯑꯣꯏꯒꯦꯔꯥ 25,000 ꯍꯦꯟ ꯇꯥꯔꯒꯗꯤ plus idea code ꯂꯩꯕ ꯗꯔꯀꯥꯔ ꯑꯣꯏ ꯀꯔꯤꯒꯨꯝꯕ ꯑꯗꯨꯗꯒꯤ $25,000 ꯍꯟꯊꯅ ꯂꯩꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯑꯍꯨꯝꯁꯤꯒꯤ ꯃꯊꯛꯇ ꯑꯃꯠꯇ ꯂꯩꯇ꯭ꯔꯁꯨ ꯌꯥꯏ ꯏꯍꯥꯟ ꯍꯥꯟꯕꯁꯦ ꯂꯩꯔꯁꯨ ꯌꯥꯏ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯄꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ security tokenꯁꯤꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯇꯨꯡꯗ ꯄꯥꯔꯠꯅꯔ ꯑꯃ ꯑꯣꯏꯅ soulbound ꯕꯤꯖꯤꯅꯦꯁꯁꯤꯒ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ SOULB ꯂꯩꯍꯧꯕꯗꯨꯒ ꯂꯣꯏꯅꯅ ꯂꯩꯕꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧ ꯇꯥꯔꯒꯗꯤ ꯑꯗꯣꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯅ ꯆꯥꯡ ꯅꯥꯏꯅ ꯆꯠꯄ growth ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯁꯤꯗ participate ꯇꯧꯅꯤꯡꯂꯕ ꯑꯗꯨꯒ ꯏꯚꯣꯔꯤꯠꯁꯤꯒ ꯃꯄꯨꯡ ꯐꯥꯅ ꯆꯠꯃꯤꯟꯅꯅꯤꯡꯕ ꯄꯥꯝ ꯇꯥꯔꯒꯗꯤ soulbound IDꯁꯦ ꯂꯩꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ tokenꯁꯦ ꯌꯥꯝꯅ ꯂꯩꯔꯤꯕ ꯃꯈꯩ ꯑꯗꯣꯝꯗ profit ꯌꯥꯝꯅ ꯐꯪꯒꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯩꯅꯣ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ profitꯁꯦ 100% ꯐꯥꯎꯕ guarantee ꯄꯤꯔꯤ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯁꯦ ꯑꯩꯈꯣꯏ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩꯒꯗꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯀꯣꯁꯤꯁꯇꯦꯝꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕꯗ ꯒꯚꯔꯟꯃꯦꯟꯠꯁꯀꯤ ꯑꯣꯏꯅ ꯑꯗꯒꯤꯗꯤ ꯑꯇꯣꯞꯄ ꯏꯟꯚꯦꯁꯠꯃꯦꯟꯠꯒꯤꯗꯁꯨ ꯑꯇꯣꯞꯄ ꯑꯆꯧꯕ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯃꯌꯥꯝꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ soulbound IDꯁꯤ ꯂꯩꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯁꯤꯅꯤ
ꯑꯩꯈꯣꯏ ꯁ꯭ꯂꯥꯏꯗꯇ ꯎꯔꯤꯕꯁꯤꯅꯤ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯑꯍꯦꯟꯕ ꯄꯦꯀꯦꯖ ꯀꯌꯥ ꯑꯃ ꯂꯩ ꯇꯥꯔꯒꯗꯤ ꯑꯗꯣꯝꯗ ꯕꯣꯅꯁꯁꯤ ꯍꯦꯟꯅ ꯐꯪꯏ ꯑꯃꯔꯣꯝꯗ ꯍꯥꯏ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯑꯣꯐꯔꯁꯦ ꯂꯤꯃꯤꯇꯦഡ് ꯑꯣꯏ 15 ꯖꯅꯋꯥꯔꯤ ꯐꯥꯎ ꯈꯛꯇꯅꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯤ ꯁꯤꯌꯔ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯁꯣꯕꯣꯛꯁꯀꯤ ꯃꯇꯥꯡꯗꯁꯨ ꯁꯤꯌꯔ ꯇꯧꯃꯤꯟꯅꯁꯤ ꯁꯣꯜꯕꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯊꯥꯒꯠꯆꯔꯤ